Imes PAODAM miyeng tabiri basing busur balana kurumjari ngasi maruiba pau pijari. Manipur ki Governor Laga Nation na namit ini chathagadaba tarani thushuba Manipur Legislative Assembly haudok aduna haukiba chahi kharasida Manipur gi law and order fivam amadi security gi fivam singthaningai oina fagalakli haina phongdokre. Mafam khangdana lairiba video personal Premananda Thirunaba miyoi chama kuntrana saba security team ngasi kongsan kre. Examination ge panel law ama athubada semdana chatna hanaba desam ge General Secretary na phongdokre. Loinana Kerala da car ama maina chakpada matai manau sire. Manipur ge Governor Laga Nation na namit ini chathagadaba tarani thushuba Manipur Legislative Assembly haudok aduna haukiba chahi kharasida Manipur ge law and order fivam amadi security ge fivam singthaningai oina fagalakli haina phongdokre. Mafam khangdana lairiba video personal Premananda Thirunaba miyoi chama kuntrana saba security team ngasi kongsan kre. Examination ge panel law ama athubada semdana chatna hanaba desam ge General Secretary na phongdokre. Loinana Kerala da car ama maina chakpada matai manau sire. Paumacha khaina pijari. Haukiba chahi kharasida Manipur da law and order gi fivam amadi security gi fivam ase singthaningai oina fagalakli haina Manipur gi Governor Laga Nation na house ta thamkre. Numit ini chathagadaba tarani thushuba Manipur Legislative Assembly gi ahum suba session haudok aduna Governor na haikibada anoba chahi asida ekhoina changsilakpaga loinana member khudingmak mahigyanba amadi chawkhatpa chahi ama oirasanu haina yaifa paujal pijari. Bharatna G20 presidency gi thaudang paibaga loinana inglisingani kulumdoi ase yamna maru oiba chahi ama oiragani Kangla Nongpok Thong sanga khiba amadi miyam da sinakhiba asena yamna yaifaba khongthang amana chahi ase haudoki. Governor na makha taraduna inkumja leseng ani kunithoi da insurgent humputara manga surrender tauki tungan ba lalolup singi kada chahum supna mapan faki amasung masingam laba kuchukulai ammunition na chingba fagatki. State asida law and order gi fivam hanjil hanaba thawongda ahenba mapangal hapladuna Bharat Sarkar amadi Rajya Sarkar na chahi tara hena active oina
Leiramlaba Jaliangrong United Front ka Operation Lepagi yana warol purakhi security ki fivam pagalakpaga iroinana state sigi district taruki police station taramanga na kon mamfam singbu inglisingani kunithoi gi April amadagi disturb area notification gi manungdagi lawthoki mafam asidagi Armed Forces Special Powers Act ase revoke toki scheme for special assistance to states ki makhada rupa crore Marifu Lak Nifu Changadaba Indo-Myanmar International Border da Police Outpost Contra Mari amasung National Highway Contra Taret Imphal Jiribam Paringda Police Outpost Taruk Sabagi Ayaba Center na Pirakre Masigi Manungda Border Police Outpost Tanithoi amasung National Highway Contra Taret ki Paringda Police Outpost Mari Sabagi Kumang Tauksili Aina yadaba drug singna awa chaitheng sing marufang na mutatnaba amadi aikhoigi inkhalakliba naha singbu kannanaba lengak asena war on drugs 2.0 gi khongthang segi makhada drug ki mayokda lanthengnari English singani kunithoi gi manungda state asegi mafam singda ain kaina lam ekar 3.517 ta tharamba poppy sing yanthatki amasung contraband drug kg 2.567 manganki heroin brown sugar opium amphetamine ganja methamphetamine spasmoproxobone chingba drug kg lising ani chahum marifu mari henba amasung cough syrup bottle lising nifu gi mayada fagat ki NDNPS a ki makhada case chonga sopna mari register tauki amasung miyoi kuntrani thoi conviction piki miyoi marifu marina PIT and PS ki A ki makhada faki English ngani kunithoi ki manungda aingi tongan ba section sing ki makhada FIR case lising ahum chatru kumapan register tauki 4 se changwa panduna amadi case lising amachahum marifum doina final report piduna criminal case lising amachani pan marifum doi dispose tauki investigation tawagi thabakta nupi angang singda chathaba crime singa mari lainaba sensitive case singdana hena maru oina lawki nupida chathaba crime gi case mari futra mathoi amadi proxo a ki makhada case yankhani thoi register tawki haiki ngasi malengi mafam kayada World Wetland Day thoram pangthoknabagum ngasi Loktak Development Authority LDA amadi Karang Island Development Organization kidoga punna khosamnaduna karangda laiba ibudau khuman pokpa amadi eventau khuman pokpigi laibungda World Wetland Day thoramga mari lainana sport painting competition ama pangthokre Loktak Pat ki soksilaba fivam hanagi fivamda hanjil hanabagi pandamda pangthokiba painting competition aduda Karangda laiba Upper Primary School KL Junior School amadi Mohindro English School High School ahum asige class 5 tagi class 8 fawbuda laiba mahiroi kuntra rom na saruk yaduna sport painting competition aduda saruk yaki painting competition adugi makong mathang takraba mahiroi singda Manipur ge Governor La Ganeshan Ayarna certificate amadi sel gi mana piduna pukning thawatki Chandel District ke Chakpi Karam Police Station ke manung chana laiba 5C village da poppy plant yan bachat pada mang ki badagi hauzik fawba mafam khangdana lairiba BDF personnel and Premananda makatana thirunaba ngasi thawal amasung Chandel District Police ke apunba miyo chama kuntrana saba security team amang ngasi mafam aduda khongsan khre Ngasigi khongthang ase BDF and Premananda mangkiba thodok asiga mari lainana semkiba JSC ga ngarang Manipur lenga ka yanakhiba matung ina ngasi mafam aduda akanba mawongda numit mangani kem tawduna thiruna bagi ngasi miyo chama kuntrana saba thawal amasung Chandel District Police ke apunba security team ase thakibani Thawal District Police ke oina chatkiba additional SP operation Wangkhomba Okram Chana Luchingba Miyoi Humputran Saba Security Team Adu Ngasi Ayuk District Asigi SP Jogesan Rahaubizamna Haunabi Matung Ina Police Headquarter Dagi Lamthaki Security Team Aduna Lamthadringagi Mamangda SP Jogesan Rahaubizamna Security Singda Chatkadariba Mission Asi Mai Pakna Pangthokna Bagidamak Poktak Piki Chandel District ke oina additional SP Operation L Amarjit na luchingba team adu Chandel Police Headquarter dagi District asigi SP Hemant Pandey na namthaki
Chahi asige January kunmari da masagi mayum manakta nongmaina kaptuna hatkiba BJP Manipur Pradesh ki ex serviceman selgi convener Laishram Rameshwar gi misi aduga mari leinana Thawal police na haukiba January kunipan da faduna leiriba Wangkhai Hizam Laikai RTI activist amasung advocate Wahengbam Joy Kumar Chahi Yankani Apopa Laikidraba Birmu Ngasi Thawagi CJM Court na Judicial Remanda Jail that hasn't crept RTI activist Joy Kumar Ngasi Thawagi Court Putorakani Haiba Pau Tabadagi Rameshwar gi Mishia Siga Mari Lainana Same Kiba JAC gi Miyosing Amadi Thawag Khetri Laikai gi Nupi Miyamna Court Thomsilaktuna Mihat Pada Chenaba Wahengbam Joy Kumar Bail the Thadok Payaroi RTI Bu Sendan Lambi Onthok Joy Kumar Sibagi Cherak Piyu Rameshwar gi Mihata Mastermind Oiriba Joy Kumar Cherak Piyu Haiba Khulau Lauki Kota Tangsen Khiba Khongjang Aduda Saruk Yakhibi Thawal Khetri Laikai Maira Paibi Lupki President Kumanthem Sumo Devina Pangmishingda Phongdorokpada Rameshwar gi Mishia Sigi Matangda Mapung Oina Chenariba Ayekpam Keshorjit ki Loinabi Ayekpam Ombi Romilana Pau Chesingda Mishia Siga Mari Lainana Phongdorak Liba Wafam Sing Adu Mari Lainadaba Yumpham Yaudaba Ngaktani Mi Hatpada Chenariba Mi Amabu Maralaiti Hariba Asi Mahak Masasu Togdok Asida Chenai Haiba Takpani Maramaduna Mahak Pusu Laingak na Fabiduna Cherak Bibiu Haina Pungning Chingchilaki Lamdam asigi quality education bo masak thihanaba hotnaba examination da question leak ohenba amadi khongban chen basengi mathakta lengakna chapchaba examination ge penal law ama athubada semduna chatna hangadabani haina Democratic Students Alliance of Manipur Desamgi Secretary General Mayengbam Somorjit na ngasi Desamgi office ta pangthokpa pawmishinga unabada phongdokre Mahang na hai handaki pangthokadawriba Board of Secondary Education Manipur Bosem amasung Council of Higher Secondary Education Manipur Kosem na lawba class 10 amadi 12 ki examination asi pangthokringai mamangda exam da aranba thabak chathaduna quality education laikha tanaba honaba asigi mathakta chapchaba lo semgadabani desamna examination da mahut sinduna exam tharamba question leak oiba khongban chelamba sing yengsenbagi thabak chahi lisang setna chathaduna lakli Masida Khongban Chelamba Miyoi Hum Faduna Jail Yaukiba Laikrabani Punamak Ase Lamdam Seda Quality Education Purakpa Jinjang Kaijang Daba Kunai Ama Oinabak Ngasi Fauba Lup Asina Jangsindana Lakli Loinana Private School da Puriba Ozasing Amadi Lengaki Ozasing na Masa Masagi School gi Mingchat Laina Bagidamak Aranba Pambay Sizanahanba Amadi Question Lake Ohenbagi Tabak Ase Chatnaba Chathaba Tawbiganu Human Resource Asibu Kumang Tawsinaba Hotnariba Miyosingna Asigumba quality da compromise Tawbagi Tabak Asi Lepiu Asigumba Tabak Asi Damdam Sida Dishang Sitna Adumak Chathaduna Lairabadi Kunaya Se Adumak Maning Hanba Lambida Laklagani Haibana Chingwa Often Kaya Supongdoki Desamna Tamjariba Tasengba Yamna Arala Huyamata Tawdaba Arada Pambay Mata Sizinadaba Exam gi system ama Oidana bagi damakta state asigi oinasu examination asigi penal law ama sungsoi choidana akoi hojik council of higher secondary education Manipur na lawraga pangthokadoriba class 12 ki examination amadi board of secondary education Manipur na lawraga pangthokadaba class 10 asigi nangnana bagi damakta state lengawasina penal law se sungsoi choidana thambigadabani habi desamgi akanba akoi appeal ni Manipur ge Art and Culture ge Institute Singda Chahi Mapan Chupna Mahi Tamduna Institute Adugi Matik Chari Haina Putoklakpa Mahiro Singbo Manipur Lengakna recognize Tawbidaba Ase Yamna Laibak Tibani Haina Retired IAS ke Radhakantana Phongdokre Rosie Musical Institute ki Makhada Saknairaba Artist Narendra Ningombagi Mayekta Saisakpa Sagol Sem Tijendra Amadi Renuka Guru Aribamna Sakpa Ipani Apokpa Haina Mingthonba music video album ama release tawbagi thorum ama Manipur Press Club da pangthokiba thorumda wafam ase Radha Kumar na phungdokhibani thorum aduda Film Forum Manipur ge Chairman L Suzakant Sharma Lalit Kala Sangam Academy Council ge Chairman B Neta Chandra Sharma amadi retired IAS Radha Kumar na mathang sitna Chief Guest President amadi Guest of Honor oina saruk yaki
Manipur University Students Union Musugi election ase matam chana pangthoktaba maramna university ase tamliba mahiroising amadi development ki thabak kaya da tinthale maram ase na pangthoktana leiriba musu election athuba matamda academic atmosphere kaihandana pangthokpiu haina ngasi university ase gi yamlaba mahiroising na VC gi mamangda khongjang changsinkhre VC gi office mamangda changsinkiba khongjang aduda mahiroising na academic atmosphere amadi academic calendar kaihan biganu musu election matam chana pangthokpiu constitution gi matung inna election matam chana tawbiu haibanu chingba thaba placard kaya paiduna kolau kaya su lau kya hairi STDCM gi khongjang kansilak li ngasi su kakching khunau kaithelda miyamna lenga asegi chapchaba firep khanghalu haina dabi tawki Scheduled Tribe Demand Committee Manipur STDCM na maitai bu Indian Constituency gi makhada ST list da chansinanaba mari lainaba documents sing lenga asegi Chief Minister N Biren na atubada warep logduna center government ta thagadabani haina ngasi su kakching khunau kaithelda miyamna human chain senduna khongjang changsinkhre STDCM Kakching District Committee na Kakching Khunau da leiba club organization sing maira paibi lup sing amadi kaithel fambi ima sing jauna changsinkiba khongjang aduda miyamna maitai yelho furup asebu kanjana naba ST list da yahwana naba STDCM ki demand ase lengak paibada yauriba minister sing MLA sing punamakna sawat kani haikibasu leirabani na ngasidagi famba hauriba assembly mifamda chapchaba firep ama lebak miyamda khangan gadabani haiba kholau kya su lauduna kakching khunauda miyamna khongchat amasu chatki khongjang aduda STDCM ge luchingba sing amadi STDCM Kakching District Committee gi maruiba miyoising su saruyaki Amaromda Mitai Bangal Scheduled Tribe Demand Committee MP STDC na ngasidagi hauduna Manipur lengaki leiriba MLA sing amadi minister singda memorandum pisinbagi makhacha tharakpo oina ngasi CLP leader o Ibobi MLA Surja Kumar amadi MLA Arun Kumar da memorandum pisinbaga loinana khongjang asegi saru ama oina ngasi Hafiz Hata Bazarda wakanifam amasu pangthokre wakanifam aduda MPS TDC gi Vice President Haji Arafat Kulakpamna phongdokhibada committee asina hokiba January 22 da pangthokhiba People Convention aduda lawkiba warep ki matung inna tha adumaki tang 19 tagi demand ase phangnaba khongjang changsilakhi ngasi su MLA ohumda mitai pangal singbu Indian gi ST list da chalhanbiu haina memorandum pisinkhre loinana hatage club amadi organization kayana sawatuna wakanfam ase yam democratic oiba mawongda chathabani mahakna makhatana hai chahi chatruki puwari leiraklaba mitai pangal ngasisu hiram kayada sothana hinglibani kumja lisangani taramanga dagi hauna matam dugi paliba lengak loisingda memorandum pisintuna lakhi masida manipur gi leiriba MLA amadi minister singna mitai pangal na scheduled tribe list da chanaba hotnabada mateng pangbiu amadi assembly da resolution lawbiu haina phongdoki Global Association of Mixed Martial Arts Gamana Sinba World Championship Kidamak Ihan Hana Khanba Manipur gi nupi sanaroi National Champion Priyanka Chanu yumkhaibamna oire mahakpu okpagi thoram ama moirangi manungda leiba clubs organization amadi lanai lup kayana senuna pangthokre Priyanka Bishnupur district ki manung chana leiba moirang Pansang laikai dagi yumkhaibam matum amadi yumkhaibam ongbi pramogi macha ahumgi manung naidum pokjabi macha nupini Priyanka na chahi asigi January gi 19 amadi 18 da UP gi Lucknow da gamagi makhada Global Association for Mixed Martial Arts India na senduna pangthokpa National Championship da Women Open KG 52 da champion oiduna World Championship ki damak Manipur gi oina ihan hanba selection phangba nupi fighter ni Priyanka Chanu yumkhaibamna World Champion Selection phanglakpada moirang esegi fubala dagi hauraga thangjing Thampers Bullet Riders moirangna host oiduna Integrated Social Cultural Organization moirang iskona Priyanka gi yum phawba dolben thinduna haraute amba amadi nungaiba phongdokduna oki
Kangpokpi district ke cycle police station na konba Molvom village amadi tumnaw popi village ani ki lona baching gi sarukta lam ekar kun mga romda tharamba popi panbi sing Kangpokpi district police nap amadi Kangpokpi forest na tumnaw popi gi kunja sing galoina na yanthatuna manghan khre popi yanthat pagi thabak adu Kangpokpi district police ki SPTS Bikramjit ki mityeng makhada deputy SP Kangpokpi Saimang Khongsai amadi tumnaw popi village ki chief anina luchingduna chathakibani popi yanba duga mari leinana Kangpokpi police ki deputy SP Kangpokpi Saimang Khongsai na Kangpokpi district police na district asidagi popi pambibu marufang na manghan bagi thabak ase makata na leptana chathakigani maramasina hairiba thabak thoram asida miyamna sumapung fana sawatminasi haina phungdoki Naurem Birahari College ta charang na balaiti haina court case lairiba governing body gi security EU secretary EU dizena ngarang media da phungdokhiba ofam ase infam yaudaba aranba wafam ni college asida lairiba amot pa madi chayet na basing Kumzinna ba hotna bani loinana yukobu mathong maram khanghandaba organization ama oina uhanna ba hotna ba mahakna phongdokhiba ofam numit mangani gi manungda sengdoktra badi afafatagi daita masana pujagadabani haina youth upliftment coordination organization yuko gi general secretary T Jitendrana ngase contract komda laiba PYO gi holda pangthokpa pawi mifam amada phongdokre mahakna makhatar duna high college sida employee chahum kunmathoi leiduna angakpa poklingai sida post tarat ki oina advertisement thongtuna DPC tongnana ba honoriba sina governing body asige karamba thawongno mahak masa makna yawba club tharaga apunba club kunipana semba yukobu mahakna miyamda lana uhonaba honoriba fam asi atuba matamda Sengdorkadabani ariba oza singbo suspension da thamlaga anobo oza launaba honariba asina karamba aronba thausilno yuko sem khriba se so college asida leiriba charangna basing asi kokhanduna afaba academic atmosphere ama purakadabani yuko na EU design da lana thabak hapsili haikhiba amata leite jayetnariba GB animak waroishin puraktuna high court na anoba GB sheme haibagi approval order utpa ngamdri fawba GB animak thabak thoram sing lepiro loinana mari leinaba department amadi lengakna tumina yengduna leibagi mahuta hiramasida yengchangbiduna prajagi ihul khangna waroishin ama purakna bahotna biu haiki Yumham Yaudabaran Wakal Nina in Lobse, Tobudu Hojuzik Ladiba, Sarang Riba Maragasida, Mahakna, Akogi, Irang Late, Nahai Basi, Mahaki, Masi Marunda, Mahaki, Amotpa, Abadi, Amotpa Kunjinaba, Tambiribra, Kunjina Pona Biribra Habasi, Mayanda Mahana, Miamda, Kanan Pamtugi. Nakalamaromda Naurem Birahari College ki hauze governing body ni haina claim tawriba asina chairman president amadi secretary khanba ngamdana lairiba asina college asege asengba functional oiriba GB leite hairiba posting asi khanba yauna government approve toba amadi directorate of education euna order tawkiba leitri haina college asege senior lecturer oiriba physics department ki head of department Haiguruzam Rebecca Devi nangasi Wangkhaida pangthokhiba pawgi mifam amada phongdokre GB ni haina claim tawriba asina aranba wafam kaya phongdoktuna suspend tawkraba oza sing yauna pangthokpa pawgi mifam aduda mahakna makha taraduna hai ngarang college asige teaching amadi non teaching staff khara yauraga lautunaba manba mawongda EU dizena media ge kuthangda hauzik GB gi chayetnaba court lairi haina phongdokhiba wafam asina masamak GB gi secretary oidre haiba taktarabani maramasina mahakna thokiba notification amadi suspension order adu chana fam thokde loinana suspension da lairi hairiba oza singna su suspension revoke tobiu haikiba leiti haina su phongdoki dead back amadi DPC tawdana niyam lana laukiba oza sing nak process chathabada yahongumsi niyam chumna thabak tawsi hairubagi dama EU designer senior oza sing bu suspend tawriba asi nak process ta makoina tawning bata tawnaba khonabani oza sing na nak process yauroi haina yaukidaba nate haigi
manglan hanjingduna mangam manglan haibati yamna full fledged oiraga dagi afaba college ama oiraga maduda masa masu jingina nungaina masigi higher education gi mangal phangani khandana togiba mayamdu mioi kharana seran turana tawraga akoi chaphat bagi mingda tabak pangtau di tawraga koi cha manungdati koi tinja gi binonda tawbase masi koi lebak niam changdana masigi posia mutangdi akoi gi praja miyam amati maikay yodongda leibiriba mayamda masigi matangda college gu nungsibiduna mateng pangbiu haise Kerala gi Kannur district da Miroli binupi amasung mahaki mapuroiba maina chaktana siri haiduna police na phongdokre laikhidraba Risa chahi kuntaru amasung mapuroiba Prizit chahi kuntra manga makoi district adugi manung chanba Kotia tordagini Risa angang unabagi matam oiraduna hospital da purakpagi lambida makoina tongliba car adu mai chaklakhibani hairi car adu da miyoi taruk tonglakhibani maningda tongbasingdi gari adu mai chaklakpada chenthok aure hairi Kannur City Police Commissioner Ajit Kumar na haikibada victim sing aduga tongminakhiba sing adu hospital da check tawri maina chakraba car adu 2020 model Maruti S Presso ni makoina car adugi mamang thongdu hangdokpa ngamkhidabani hairi uhoba aman haikibada gari adugi mamang thangba saru adu khanghaudana mai chaklakhi gari adu pokhaira kadra haina kibadagi aikoina changsenduna mateng pangbusong ngamkhide hairi Sanabagi Pau All Jiribam Sports Association Azana Sinduna Mamang Thagi Kuntradagi Hauduna Jiribam Higher Secondary School gi Sanabungda Sanaba Hokiba Kumapan Suba Kesi Malik Memorial Invitation Football Tournament 2022-23 gi ngasi sanakiba matchta LFC na RYC bu goal mari ahumda maitiba pikre hayengi matchta JYC amadi Sunrise team ani asina sanagani Aroibada Mariba Pau Umhana Bizari Manipur gi Governor Laga Nation and Ini Chathagadaba Tarani Tushuba Manipur Legislative Assembly Hodok Aduna Hoki Bachahi Karasida Manipur gi Law and Order Fivam Amadi Security gi Fivam Sintaningai Oina Fagalakli Haina Fundokre Mafam Kangdana Lairiba Video Personal Premananda Tiruna Bamiyo Chama Kuntrana Saba Security Team Nasi Kongsan Kre Examination ge panel law ama athuba da same dana chana hanaba desam ge general secretary na phongdokre loina na Kerala da car ama maina chakpada matai manau sire ngasi gi damak tadi PAODAM matang sida loijare mi eng dabiri basingbo amukana krumjari